Suspended animation leirabanina athuba matamda political gi oba waroisin ama purakpiyu haina Kuki MLA tarana center da taksilakli. Security force na jataki operation amada KNN jingnaba miyoi taret khulaiga kona na fare. Churachandpur district fautuna chatliba National Highway number 2 da leiramba volunteer check post sing sidoktuna lauthokre. Tintat film yo liba dukan singi mathakta drive chathabada tintat film gi role tara rom fakatpa ngamkre. Kul ngak pa fabagi mahutta makoy gi ngak lo pigadabani haina ngasisu wakat mifam chathakre. Amadi achumba wayel fangdriba fawba JSC ki kongjang handokloi haina wairang kampu mihat kamari lene na semkiba JSC na fongdorakli. Kurumjari ISCOM News bereng tabiri bakwai pumna makpu aisilgi janambamna daram nokjari hauzik pau sandok na pizari. Center lengak na Manipur State Assembly bu suspended animation da thamlakli basida maru oina Kuki Jo sing na taliba demand sangi matangda athuba matamda political gi oiba waroisin ama athuba matamda purakani haibagi thazaba thamli haina Kuki gi MLA tarana kudiyak piduna thadorak chirol amana fongdorakli. Cherola sina makha taraduna Manipur da hauzi thokliba iranga sina maram oiraga miyoi lising kaya lanjena duna leiriba amadi awawa mayok nariba kaya sige waroshinama akaknaba matam amagi manungda puraknaba center ki pungning jingsilakli. Thasiki tang tara marida chathakhiba thiba humbagi thodok amada security force na KNA gi cadres singni haina chingnaba miyoi taret khulaiga kona na fare makoi singadu Churachandpur district ki Sangaikot police station gi manung chenba all Kaukol village tagi fagat pangam khibani haire Faraba miyoi singadudi Saikogin Haukip atopaming gigin sahi kun trataret ngamlen mang mate atopaming mang nio sahi kun mga Saikomang Haukip atopaming saimang sahi kun mga Thanglel mang Haukip atopaming mang boy sahi kun taret Zamko sai Haukip atopaming saipu sahi kun tranithoi Lunkolal Kongsai atopaming lalboy sahi kun tramari amadi mangkhang thang kipgen atopaming mamang sahi kun tramanga ni haire Makoi taretegi AK-47 rifle ani 7.62 assault rifle ama single bore rifle ahum AK-47 gi magazine tara 7.62 mm live round satruk yankhai mari single bore live cartridge tara mapal amadi mobile phone taruk fangle haire Security force na chathaki bathi bahumbagi tongan bathodok anida aina thinkraba pre-park pro ge active cadre ama amadi KCP PWZ ge active cadre mari faraba pre-park pro ge cadre adudi Yumlembam Arun Kumar Singh atopaming Singkhai sahi kontra tarukne miyoi asi miyam degil senkhai tumkhai tobagi thodok singa mari leinana Bisnupur district ki Moirang police station gi manung chanaleba Oksong bungmaning lekai degi fagat pangam khibane miyoi asi degi Airtel gi sim card yaba mobile phone ama amadi Aadhaar card ama fangle haire Nagalammaramda police ke topa kangbu amana chathaki thi bahumpagi thodokta Imphal East district ki Andhra police station gi hoika village gi KCP PWZ gi active member mari ama sufagat pangam ki faraba miyoi sing adudi Chafamayum Sundar Singh atopaming Suresh sahi kontra mapal Nongthombam Boinau Maitei atopaming Lanzataba sahi nifun Nepal Laisonbam Ibesana Devi atopaming Pauthunganbi Pangthung Nganbi sahi kun taruk amadi Maibam Tony Chanu atopaming Chingkhai Nganbi sahi kun humdoine Makoi Marisu miyamdagi Senkai Tumkhai
ꯇꯧꯕꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯕ 9mm ꯄꯤꯁꯇꯣꯜ ꯑꯅꯤ 9mm ꯂꯥꯏꯐ ꯔꯥꯎꯟ 10 ꯑꯃꯗꯤ .32 ꯂꯥꯏꯐ ꯔꯥꯎꯟ ꯑꯃ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯂꯦ ꯍꯥꯏꯔꯤ Manipurda President's Rule Thamkraba matung Chingkhong Chingyada leiba volunteer checkpost sidokuna manghanbagi thabak kana chetharakli Thasigi tangtara mangada security force ke punba kangbu amana sadaki operation amada Sursanpur district ki Kaprang amadi Scotland fauduna chatliba National Highway number 2 de leiramba volunteer checkpost sidokuna manghankrei hairiba volunteer checkpost asi irang asine hek haurakpadagi hauna leirakpa checkpost ne Matamgi matungina lamdam asida law and order gi fibam phagalakpana hairiba checkposting asi mathau tadre khanbadagi checkposting asi sedokpagi thabak chathakibani haire checkposting asi lawthok laba matung mafam asi fauduna chatliba achat awok singi security ki thodang pumnamak security force na lawre haire Security forcing na loising loya amadi chingnung manung dati bahumagi thabak sathaduna kulai fabagi thabak sing leptana sathari Thasigi tangtara mapal de Technopal district ki manung chenba Indo Myanmar gi border pillar number 73 amadi 74 manaka chathaki operation amada bom yauna tongan wa khutsukulai kaya fagat pangam krei security force na seize to krabukulai sing adudi 12 bore pump gun ani single barrel rifle ama 36 hand grenade mari battery yauba Motorola set ani amadi 12 bore gi round marfutara mari ni haire Ngarangdagi hauna gari da nappa tinted film sing segaiduna lauthokpagi drive haukraba amadi mari leinaba dukan singda singna tinted film gi role sing police de surrender taunaba khanghankraba matung ngasi Thangal Bazar gi Gandhi Avenue de leiba car accessory yoliba dukan singda drive chathakre driver sida car accessory yon dukan ahum dagi tinted film gi role tara fagatuna city police station de deposit tokre haire Panbayabadi ngarang sathaki batongan drive singda punna gari Tamri Rome degi hairiba tinted film sing ase segaiduna lauthokibaga loinana tinted role sing su fagatkiba leikrabane Motor Vehicle Eki Makhada Supreme Court na piki ba yathang amagi matungina hairiba drive asi chathaba horakibani haire Khulngakpa faba yaroi amadi khulngakpa singi punsik kalu Central Force amadi State Force sing punsilaga khulngakpa sing faba punba tauriba sikudakta lepu haina ngasi Model Club amadi chingamakha apunba maira paibi ani nakut samnaduna wakat mifam famkrei wakat mifam aduda sarugya ki bi chingamakha maira paibi gi President S Syama Devi na phongdokhibada Ireibak asi kanjanabagi damakta thorakliba khulngakliba icha singbu mama oibi singna yamna jackson amadi nungshina ahing yarektuna ngak senuna thamjariba asida security forcing na phaba punba toba yaroi makhoi gi matu nama kenba yaroi khulngakliba icha sing asi karidagi thorakibanu haiba miyam pumnamak na khangnaraba ngaktane maramaduna makhoi bu fabi bagi mahutta makhoi gi ngaklau ama pibiyu haiki Nungsi jaraba ma isa ichilna mayam asidi punsi ase kari warungani habise mayam amutang khanthamina si loina na thawai khubak ta hapna maramdam masagi damakta akoi khungngakna lanthengari ba isa sing ase sigi punsi ase ase yamna nungsiba atumba koi yamna lanjadaba ngangakani mokoi sing ase na lanchi loji hawdi khun mokoi do phaba punba tawiganu mokoi nungsibiu loina na lan ngai be cha sing ase masina lan lorba matam da phawba mokoi gi punsi hingnena balamji se masi gi sarkar bibi haduna akoi singa makha phunman pi lamjing lukki president mo ya mama mo ina ina myamda koi gi summa tha pawdial simtam cha sing hagi da nu ha punsi na thamjeri Thasigi tang tarada sakhangdaba singna nongmai kaptuna hatlamba chahi taramanga khakta ngairiba Laisram Malem nganbagi asi bahagchang ngasi Jenims ki middle sangdagi lawrba matung mahaki pongnafam lamdam Moirang kampu awang lekaida aroiba mathong mangam pangthokre
Mihad asiga mari lenina sem ki ba JSC ki convener Moirangtham Surkumar na phongdok ki bada mihad asida chena bani haiba mioi ani police na masak maming khangma ngamle atuba matamda fana bohotnaragani haibadagi thazaba pirakpadagi imung manunggi awaba adu yengduna mahaki aroiba mathau mangam pangthoknaba khongthang asi paikhalakpane mioi ba amagi punsi bu karishu leitana khanba mawongda hekta maghat pa haibasi tasengna laibak thibane Asiguma taong asi kanana karigidamagta tawribano haibadusu atuba matamda sengdokpiraku. Loina na asiba hagjang laure haidunasu mihad asige chapchaba ama khanghandriba bhawba JSC ki khongjang di handokpa leite haiba wafam thamlakli. Hauji pawuda siriba ngang sige makoina tawbanate haiduna claim makoina hatnate haiduna print media da sengdok piraba khara amde leire adugo anamana sengdok tama mayam le koina haijung madi koi praja moina ekoi miyoba mung sanga dune ta maram khangdara maram pidana reasonable oi ti khangdara club sangstan mera paibi mayam ma yungi ma pa mayam muslei makoi da ahan ba warning pabu pidana angang su ma thong khangdara halap matungda maran season ba haibadi maran muk siri haibadi nate ekoi gi asibaga ahingbaga maran sina bahai basi kadunga asibana mai pakare ha thaji de doi konen wai je dribdi hoje hoje koi gi numai parga leba ki ngak piri ma amana kadai phawba kari no haibu doi koi madungi khara mak natana khara mji sengtok pret lete madu yam thana sengtok piro media gi through daina apil tawjari je sing mai kai digi ekoi madu cooperation jage pulda angam level tawjage du yam thana sengtok piro haidra masi wafam thamjage aduga asi bhaktang ji mathong pangtok lumutungda makata na ekoi jesi khongding handok charoi jesi na ekoi ngasi ba masa asi claim torong matungna mahaki tawam tokpa ritual lor matungna makata na ekoi action geng kigani police ki natraga te action ye matungna makata ba ekoi kari changjan chi ga bi koi jesi gi ahalla mal laikai go pam pam matungna ekoi makata kazagani Thanga Assembly Constituency ki manung chanaleba Moirangkhuno Makhalekai Playground da Nomagi oiba Legal Awareness Program kam Recreational Sports ki tharam ama pangthokre Moirangkhuno khongnang makhongda leba KYDA Club Relief Camp District Legal Services Authority Bisnupur Manipur State Legal Services Authority Amadi National Legal Services Authority ga puna khutsamnadana pangthokhiba tharam aduda Moirangkhuno Relief Camp Moirangkhuno Mayai Lekai Relief Camp Moirangkhuno Maning Lekai Relief Camp Moirangkhuno Khongnang Makhong KYDA Club Relief Camp Amadi Thangalawai Relief Camp ki puna mahiroi chama henbana saruk yaki Tharam gi saruk amoina mahiroi sing stationary items sing su yenthoki Tharam adu da saruk yaki bi District Legal Services Authority gi Paralegal Volunteer Amadi LPV Coordinator Ningombam Bobitana Phongthokibada Tangai fadana relief camp sing de leriba angang singda nong mato oirabasu harau nungai hanaba masung makoina lairik laishu tambada tangai fadana changba stationary item na chingba sing piduna angang singi puning thagat pani haiki ngasi gi tharamasida chahi tarani pau sujraba pikliba angang singda protection of children from sexual offences pokso eki matang dasu awareness piki parents in the Sukari Gumakradam and Kandani, Madudi, when a pop show had with the egg amalagati. Among the egg, see protection of style from sexual offences. I so 2012 see when announcing the dry punch from the announcing the not the Yang Viva Haitareko. Nupa or Nupi under the He tried one power given the later Gadi, Madunupa like Nupi like Luinaga announcing Creko. Makoida Moina Palm the Mamonda, Akwegi, Magi, Marimata, Ocean, like I do, any Niamana, came Bakota with the Yaning the Popa. King the Mayangi when the Kanamaganico. I do a Gasu, Sigimatangida, Mama Power, the Singleton section Biraga. She could be Yargadi, Aquatus power, the PBO. Aduga pokso have to know how to say. I not convince me of my talk. TAFISA Tafisa Gimitin Makada Nepal All Sports Games Federation amad International Karate Organization World So
Q Koshinna Sinduna. Chaliba Jahi Sigi Mars Kunipal Ligi Kuntra Fauba, Toka Football Indoor Ground Kathmandu the Pangthu Kadaba, Marisuba, Indo Nepal International Games Lishingani Kunmanga Amadi, Sri Lanka All Sports Games Federation is Sinduna July Kunmanga Degi Kundaret Fauba, Colombo Stadium Sri Lanka the Pangthu Kadaba, Marisuba South Asian International Games Lishingani Kunmanga. India team the Sarugya Kataba, Manipur Gisanaro Singna, Passport Amadi, Marilena Bache Chang Singh, Chadli Batasi Tankun Manga Fawagi Manungda, Indian All Sports Games Federation Gi, Singh Jamai Chingamatak Infal Leba, Branch Officer, Pesilak Nabakang Halakli. Loisilakpada, Maroba Pau, Amukahana Pizari. Suspended animation Lerabanina, Atuba Matamda political Yabawarashin Amapurapi Haina, Kuki Emile Tarana, Center the Taksilakli. Security Force the Jetaki Operation Amadeke and anything Nabamio Taret could like a Conan Afare. Churachandpur District filed in a Chaliba National Highway number 2 the Leramba volunteer checkpost Singh Sidoktunat Lautokre. Tinted film Yoliba Dukan Sigi Mathakta Drive Chatabada Tinted film role Tararom Fagatpangam Kray. Kul ngak ba fabagi mahutta makoy ngak law pigada bani haina ngasisu wakat mi firm chetakre. Amadi achumba wayal fangdriba fawba JSC ki kongjang handok loy haina wairang kampu mihat kamari lene na sem ki ba JSC na fangdorakli. Pungja si Fabagina Sandok Jaba, ISCOM News, Matanga Sida, Lojere, Makata Bapawidamag, ISCOM News Boom, Yang Tado na Libiyo.